ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯀꯤꯕ ꯋꯥꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯔꯦꯗꯥ ꯐꯤꯌꯥꯔꯤ ꯆꯣꯡꯊꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯖꯗꯦ꯫ ꯆꯨꯝꯅꯒꯤ ꯑꯏꯕꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯂꯨꯋꯥꯡꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕꯗꯨ ꯑꯅꯤꯜꯅ ꯎꯔꯦ꯫ ꯑꯅꯤꯜꯅ ꯄꯥꯈꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯂꯨꯋꯥꯡ, ꯂꯨꯋꯥꯡ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯅ ꯏꯄꯥ ꯄꯥꯈꯠꯅ "ꯑꯣꯖꯥ, ꯑꯣꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤꯌꯥꯟ" ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯇꯣꯏꯂꯦꯠꯀꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤ꯫ ꯃꯗꯨꯗ ꯂꯨꯋꯥꯡꯅ ꯅꯨꯄꯥ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯠꯇꯦ, ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯃꯤ ꯁꯥꯃꯤ ꯊꯋꯥꯏ ꯑꯃꯅ ꯏꯟꯅꯕꯗꯨꯕꯨꯅꯤ꯫ ꯂꯨꯋꯥꯡ ꯈꯛꯇꯃꯛꯅꯤ ꯃꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯔꯤꯕ, ꯀꯅꯥꯅꯁꯨ ꯎꯗꯦ꯫ ꯑꯅꯤꯜꯅ ꯌꯥꯝꯅ ꯉꯛꯅ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯨꯋꯥꯡ, ꯅꯪ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯏ꯫ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯕꯒ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯍꯜꯗꯨ ꯁꯤꯔꯦ ꯍꯥꯏ꯫ ꯏꯃꯥ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯇꯥꯃꯣ ꯍꯜꯂꯛꯂꯒꯅꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯏꯃꯥꯁꯨ ꯉꯜꯂꯛꯀꯅꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯃꯌꯥꯝꯕꯕꯨ ꯄꯨꯡ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇ, ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇ, ꯂꯥꯛꯃꯜꯂꯛꯇꯕꯗꯒꯤ ꯐꯣꯟ ꯇꯧꯔꯒꯦ ꯈꯜꯂꯛꯏ꯫ ꯐꯣꯟꯁꯨ ꯇꯧꯔꯦ, ꯑꯗꯨꯕꯨ ꯅꯦꯠꯋꯥꯛ ꯌꯥꯗꯕꯅ ꯂꯥꯏꯟ ꯐꯪꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯛꯂꯦ꯫ ꯂꯨꯋꯥꯡ ꯃꯃꯥꯁꯨ ꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯝꯂꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ "ꯏꯅꯥꯎꯕ, ꯏꯅꯥꯎꯕ" ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯃꯊꯟꯇ ꯃꯌꯥꯏ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ?" ꯂꯨꯋꯥꯡꯅ "ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ." ꯃꯃꯥꯅ ꯄꯥꯈꯠꯅ "ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ? ꯃꯥꯕꯨ ꯄꯨꯡ 1:30 ꯑꯗꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ?" ꯂꯨꯋꯥꯡꯅ "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯁꯣꯝꯗꯅ ꯃꯌꯥꯝꯕ ꯑꯗꯨ ꯃꯥꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤ ꯑꯗꯨ ꯃꯌꯨꯝ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 5-6 ꯋꯥꯠꯂꯤꯉꯩꯗ ꯌꯥꯔꯛꯇꯕꯅ ꯊꯦꯡꯂꯦ, ꯄꯨꯡ 6:30 ꯇꯥꯔꯦ꯫ ꯒꯥꯔꯤꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯗꯣꯟ ꯌꯧꯔꯛꯂꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯁꯤ ꯌꯧꯔꯕꯗꯤ ꯌꯥꯔꯦ, ꯅꯪꯁꯨ ꯈꯣꯡꯅ ꯆꯠꯈ꯭ꯔꯣ, ꯑꯩꯁꯨ ꯂꯝꯒ ꯂꯥꯞꯄꯅꯦ, ꯍꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯚꯔꯥ ꯄꯤꯔꯝꯂꯒ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯃꯥꯗꯤ ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ, ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯗꯅ ꯁꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯈꯨꯜꯗꯨꯒꯤ ꯈꯤꯇꯪ ꯂꯥꯟꯁꯤꯜꯂꯛꯂꯒ ꯂꯝꯍꯥꯡ ꯑꯃ ꯂꯩ, ꯃꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯁꯨ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅ ꯂꯩꯆꯤꯟ ꯊꯥꯔꯞ ꯇꯧꯗꯨꯅ ꯕꯜꯕꯇꯨꯁꯨ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯐꯠ ꯂꯥꯎꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯀꯣꯏꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯃꯍꯥꯛ ꯀꯤꯕꯗꯤ ꯐꯥꯎꯔꯝꯗꯦ, ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯈꯔ ꯆꯠꯂꯒ ꯅꯨꯄꯤꯁꯨ ꯃꯥꯟꯕ ꯅꯨꯄꯥꯁꯨ ꯃꯥꯟꯕ ꯐꯤꯉꯧ ꯁꯦꯠꯄ ꯑꯃ ꯂꯦꯞꯇꯅ ꯆꯠꯄ ꯎꯏ꯫ ꯃꯍꯥꯛꯅ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯠꯂꯤꯕ ꯃꯤꯗꯨꯒꯤ ꯅꯥꯀꯟꯗ ꯆꯠꯃꯤꯟꯅꯩ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯪꯂꯛꯏ, "ꯃꯥꯃ, ꯀꯔꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯃꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯒꯗꯤ ꯐꯒꯗꯕꯅꯤ ꯃꯥꯃꯁꯨ, ꯊꯦꯡꯂꯀꯥꯟꯁꯤꯗ" ꯍꯥꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯅꯤꯔꯛ ꯍꯪꯂꯨꯏ꯫ ꯃꯗꯨꯗ ꯃꯤꯗꯨꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯏ, "ꯈꯨꯟꯈꯥꯗ ꯆꯠꯀꯗꯕꯅꯤ." ꯃꯗꯨ ꯇꯥꯕꯗ ꯏꯅꯥꯎꯕꯅ "ꯑꯦ, ꯅꯨꯄꯤꯅꯤꯅꯦ" ꯍꯥꯏꯔꯒ ꯍꯪꯂꯛꯏ, "ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯤ ꯅꯊꯟꯇ ꯀꯤꯗꯕ꯭ꯔꯥ?" ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨ ꯂꯩꯕꯥꯛꯊꯛꯇ ꯃꯈꯨꯠꯇꯒꯤ ꯄꯣꯞ ꯂꯥꯎꯅ ꯇꯥꯏ꯫ ꯏꯅꯥꯎꯕ ꯅꯣꯟꯊꯗꯨꯅ ꯕꯦꯒ ꯈꯣꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯒꯤ ꯅꯣꯡꯈꯠꯂꯛꯄꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯅꯥꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯀꯅꯥꯁꯨ ꯎꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯏꯅꯥꯎꯕ ꯋꯥꯈꯜꯅꯅꯤ ꯍꯥꯏꯕ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫
ꯀꯤꯅ ꯂꯥꯛꯄ ꯍꯧꯏ꯫ ꯑꯗꯨꯒ ꯇꯦꯡꯊꯥꯕꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯂꯣꯟꯗ ꯇꯦꯡꯊꯥꯗꯨꯅ ꯇꯨꯡꯗ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯅꯥꯎꯕ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯨꯏ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯝꯗꯥꯏ ꯊꯣꯡꯒꯥꯜ 5-6 ꯋꯥꯠꯂꯤꯉꯩ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯅꯨꯄꯤ ꯑꯃ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯁꯝ ꯊꯥꯗꯔꯒ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯕ ꯎꯏ꯫ ꯃꯍꯥꯛ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯄꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯕ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯗꯅ ꯂꯥꯛꯄꯅ ꯈꯤꯇꯪ ꯂꯥꯞꯊꯣꯛꯂꯛꯂꯒ ꯅꯨꯄꯤꯗꯨꯅ "ꯗꯥ ꯏꯅꯥꯎꯕ" ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯂꯥꯏꯁꯅꯥ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯦꯡꯂꯔꯣꯏ ꯉꯝꯗꯦ, ꯈꯣꯟꯖꯦꯜꯗꯨꯁꯨ ꯂꯥꯏꯁꯅꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯐꯠ ꯑꯣꯟꯊꯣꯛꯂꯛꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ "ꯂꯥꯏꯁꯅꯥ" ꯍꯥꯏꯅ ꯀꯧꯏ꯫ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ꯫ ꯏꯅꯥꯎꯕꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ, ꯅꯪ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯊꯦꯡꯂ ꯐꯥꯎꯕ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ? ꯂꯥꯛꯑꯣ ꯆꯠꯁꯤ" ꯍꯥꯏꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯏꯅꯥꯎꯕꯗ ꯌꯦꯡꯂꯛꯏ꯫ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯀꯥꯔꯨꯝ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯗꯨꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯁꯛꯇꯝꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯏꯅꯥꯎꯕ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ, ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯀꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 2ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ 3ꯁꯨꯕ ꯁꯔꯨꯛꯇ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫